Image TV yang bir bakwai kibikpo tam kuma narai na tram nok sabal na ngasigi marubi pau pizari maitai na maset targa sonta ki matam da manipur su maset tan kai ki gani haina chief minister N Birena haikre lengak na yu yon ba sungba legalize tawgi warep ki mayokta mantakta wakat infam chatakre Aadhaar card processing center singna aran bumong da Aadhaar card same sabat tawgi no haina DIG range 2 Warngam Ningsena Hongdokre Loinana Trama Punsuba Kisokuma Memorial First Division Football League Tournament 2022 ki winner LMLCC Lamidona Oikre Hauzik Mapungiba Pau Lobirasi Chief Minister Nongthobam Birian Haikre Maitaina Maset Targa Sontakiba Matamda Manipur su Maset Tan Kai ki gani Wafam si Umanglai Kanba Apun Maluk Ukalna Sinduna Ngasi Palace Compound The Liba City Convention Center the Pangtokpa Trani Toirak Suba Merami Pangmi Thoramda Chief Minister N Birena Phongdokibani Umanglai Harawagi Machas Singh Nainabagi Matang the Pangtokpa Merami Pangmi Thoram Aduda Chief Minister na Makhatan Hai Manipur Kunagi Laibak Asi Tabangam the Pim Amadalai Aikogi Tungi Pibam Mamna Wi Ishai Sagi Lamda Mitop Amagum Zaning Mopam the Satpangam the Wig Pim Amadalai Basi Yam Laibak Tivani Aikoi Hosik Nat Yuna Putarabani, Nasiragi Sahi, Tranga, Kungi Matunda, Aikoi Purup Asi, Kanamu Mike the Setkani Haiba, Tambangam de, Masi, Aikoi Kupna, Kangjinba, Matotai Haike. Semester Makata, Hai, Lamda Masi, Mapu Panba, Lamamo Hensi, Kanabukurimak Tadok Naduna, Amato and Himinaba, Namna Honasi, Nasigi Mipamasi, Umangla Harawagi, Nainaba Kak, Hengumsi, Maitei Puruki, Tungiliklam Gimatanga, Aikoi Kupna, Nainaba Matam Yore. Maitei Marakta Kenaba Amata Tambigano, Umanglai Harawi Matang the Su, Akang Hising Tanaraga, Sapsava, Larik Amaputokuna, Lai Haraw the Sanaga the Singadu, Sapsava Ama when the left hook say. Amaiba Amaibi Singa, Sinistergi artist in Gitangbang Sing Kurong Sabalo Biduna, Tagi Pension, Pangnab Honabil, Punamakna Honamiduna, Singtam Amata Oiva, Sanariba Amohelesi, Hinasu, Sinister Namakatana, Fangdoke. Nasigi Tramaduda, Rajis Savagi, member Ninto Sanazawa, Lesemba, Kef. And PDG Minister L. Susildro Maitei, RN Culture Commissioner M. Joy Amadi, Lailup ki Chairman Professor N.G. Kangjia, Mangang Matang Sina, Chief Guest President Guest of Honor Amadi, Moderator when the Saryaki, Loinana, Manipur, Gi Amadi, Manipur Gi Wang the Gilakpa, Umanglai, Laibung Singi Mute Gasu, Saryaki. Matang Tha, November Kunma, Toidagi Kuntra, Power Pangto Kadariba, Sangai Festival, Curtin Rizugi, Torum Nasi, Kolkata Gi, Salt Lake, Taliba, City Center of Pangtokli, Manipur Sangai Festival 2022 Tourism Extravaganza, Promoting Program Asigi Matung da Matangda, Tourism Director Ibhon Hai, Handak Pangto Kadariba, Manipur Sangai Festival Asibu, India Madi Malayang Milebak Sing the Kangnava Toramasi, Pangtokpani, Aikogi Heritage, Art, Handloom, Handicraft, Indigenous Sports, Music Kaya, Kanganabugi Damuktani Hainasu, Magna Ponoke. Manipulengang na yu yonba amadi yu sungbagi ayaba pikiba warep handu haiba banner makada nupi samas kada amadi thawal imana punna senduna Manipuri mafam kayada sangsilakliba khongjangi saruk ama oina khongjang asibu sawatuna ngasi tribal ge khunda ahanba oina sangsinba khongjang ama oina Kasing district ki Matak village community hall da yamna wakat mifam phamkre Matak kulgi miyamna saruk yadana pangtokhiba ngasi wakat mifam aduda war on drugs Satharaga you legalize toba chumbra legalize toba you thaklabadi crime thokloi dabra miyam gi punsidagi revenue na hena lubra haisnik oiba you have sikarino haibna singba thaba placard kayam su paike wakat mifam aduda kadagi president hizam priyakumar nupi samaj gi general secretary P Savita amadi matakul gi chief ke serau jaw komna you legalize tona miyam da pirakadaba saitheng kaya gi matangda sugai na wafam kaya phongdok laduna lenga ki you legalize tawbagi khongpham handok hanba
handok hannaba honabada aikhoi khudingmakna saruk yaminasei haiba wafam kyasu phongdokki ngasigi wakat mifam aduda saruk yarambi mantak khulgi ke radha kom kowi nupi amana phongdokpada handak lengakna yu legalize torokpa ase mantak khulgi nupi singna suya yaningde khullasigi oina hairibada mama obi singna masa singbu nishagi ipakta lukhidanaba ngasi phawba ishorda haijaduna lakli khulgi oina nisha thengi adubu lamhenba hawlagliba aikhogi isa kharadi khullagi thokraga nisha sinaduna changlakpagi mami uba phangli imung amada masa singna nisha laisurakpa matamda khwaidagi thamoi sokna awa saitheng phangba ase mama singda oi hawjik nisha thingba ase phawbada lon adumak sari thakliba asida yubu legalize tawduna phongna phanghalabadi isa sing ase nisha da laisubagi masing yamna hengalagani haibasi mama obisingna uba phangi marup mapang thengnabada sa thaksi haibagi mahut ipong phongna yu oina thakpagi matam adu yarukadra haibasi mama obisingna wajai masa singi awaba si mama obising khaktana thengnai palibalengak asidi nupa ngaktana oiba yu legalize tawbagi khongpham asi lakpra hainingi asigumba lengaki yu legalize torokpagi khongthang asi mama obisingna yabangamloi athubada lengaki khongpham handok piu hiramasida nupi samas gada amadi thawal imana saksilakpa khongjang khuningmakta mantakulgi mama obisingnasu sawotkani haike mama oibisingna masa sing asi asukki matik nung sijabse ekoi ithanungda angang sing si konjabanina asigumba darakta lai churaba mi sing asi yang khalakpa matamda hojiki darakta lai churaba darak asina habdi nisa asina hingsaba ama oina mapam khodingda phangakpa matamda hingsaba amagumna mama oibi thamoi nungda matha nungda masa sing bu setlaga pubiba adugi saina kola sisu phanggadra haina ekoi gi thamoi nungda pauzai aduna mantakta leiriba ekoi nupi oibi ekoi mama khuding nadi masigi drug asi mafam khuding da phangangidi yugi legalization asi mafam khuding da leihangani aduga masigi pothok asi manipur sida sungaga phanghangani haibasi tasengna makki thamoi sokna sukya yaningdi haibasi thangai sengna haijabani Manipuri Literary and Cultural Forum Tripura Sinduna Tripura da Maitai na masing yamna taba Maitai khul Gaurnagarda Maitai mek khanghan bagi throm ama pangthokre Research Forum Manipur gi mateng lorga pangthokpa throm aduda forum gi president and Birana Mayai Tangwal Lokhi aduga Marup Pause gi RK Tarunjit forum gi secretary Khoishnam Mangol amadi cultural activist and Madan Guptana ikai khumnaba mitung sing oina saruk yakhe From to the Mayak Mapi Lyric Singsu Yantoki Tawal District Herok Assembly Consultancy Manung Daleba North Eastern Sporting Association Nesha Nongpok Sengwaina Sindona Association Sing Manung Daleba Class 10 Amasung Class 12 K Examination Singda Pass Roklaba Mahiro Sing Amadi Annual Sports Meet 2022 Gi Mana Matum Sing Yantopagi Throm Amangasi Organization Sig Adugi Playground of Pangtok Tray Ngasigi throm aduda herok ACG MLA Thoksom Radheshyamna athoiba mithung Nongpok Sengmai Khul Committee gi President Y Dhananjoy na throm mapu aduga BJP herok Mandal gi President TH Chorjit Thawal gi Upa Adhyaksha T Nungsi Singh Daurimbam GP gi nominee Pradhan Sana Khomba Sikhong Sekmai Municipal Council gi Hanagi Chairperson Sinam Roma Devi Ward number 3 gi Hanagi Councillor A Chandramani Amadi Hanagi Vice Chairperson Y Indrajitna akhanaba mitung singwaina saruk yakhe Throm gi athoiba mitung gi warolda MLA Radheshyamna haikibada afaba khunai ama ohenbada education sports amasung culture haiba ahumse punna satminnabagi mathau tai herok ACSA mamangda leramba lusingba singna lan lamjing Duna Salambadagi Nasidi Ahong Kaya Porpang Labani Masigi Mayak Larba Kudamdi India Pumbagi Oiba Subatro Kapta Herok Higher Secondary School na winner Oirapa Amade Malemgi Lemzininga Oiraba FIFA Under-17 World Cup Football da Herok AC Dagi Kasham Melody India gi Mihut Sinduna Sanaruba Amadi Pick Liba Angang Kiana National Championship ta medal Lorpa Asini Nesa Club na Loriba Thodang Sing Thagal Aduna Lakadariba Tungdasu Sakwat Thorangi Thabak Singda Mahaki Makaidagi
tauba yabasing taugani haina MLA na miyam da thajibu thamki FIFA Under-17 World Cup 2022 da India team da goalkeeper oina saru yakibi Hairok AC gi ingurok Kuldagi Kasham Melody National Karate Championship da medal lor kraba Sanori Singh amadi class 10 amasung 12 ki exam singda pass rok laba Mahiro Singda memento citation amasung Lingan P Singh yanbiduna puning shu tawat ke Ekui marakta amana sana khona da phabayai amana group amana jagoi se da phabayai kana go makranga handicraft aduga handloom da phabayai kana go makranga pungye da phabayai kana go makranga lailai su da phabayai magi talent isona pirak pasingse akoi loina phawan nawa phagala nawa adugi lambi takpiba lamtakpiba lamjing ba akoi darkar wari akoi nam punchila kanda masi nesagi club sumaina tongan ba akoi hairo kendra leiba club singse mamingi oina leibare ya moi adu masi akoi punchila kanda club singse na mangalin silbaisi Manipur leiba lengak na ayaba piraba Aadhaar card processing center singna aranba mawngda Aadhaar card sem sabu tawbiganu lenga ki cherak phangani haina Manipur State ILP monitoring cell gi chairman su oiriba DIG range to Warngam Ningshen na phangdorli wafam ase chaliba tha asigi drama panda Lilong police na niyam gi wangmuda valid oiba se yaudana Lilong ukugi scrap shop amadagi phagatuna 3rd IRB complex thawal gi NCO barrack detention center da thamliba Bangladeshi masa Muhammad Ramzan Ali Sahi Kuntraga Manga Apopa MD Jalaluddin of Piali Mari PO Monakasa PS Sibganj District Sapain Wagans Bangladesh Kidam Aranba Aadhaar card Semnamagi Namak Nasi Angan Ba Ayukta Lilong Police na Phagatpa Hafiz Salatur Sahi Kuntaruk Apopa MD Sirajuddin ga Mari Lenana Lilong PS ta Pangthokpa Pau Infam Amada DIG range to Warngam Nixen na Phongdokhibani SP Thawal Jogesh Chandra Haubijam Amade OC Lilong PS Inspector Pulsan su Saruk Yaduna Pangthokhiba Pau Infam aduda DIG range to Warngam Nixen na Makata na hai ngasi phagatliba Hafiz Salatur asi Mangipal Police Station gi manung sanba Konuma Hyangkhong Dagini Haukiba Haujingna Lilong Bazar da MS Mercy Travel Agency Haina Dukanama Hangduna Leiba Myoini Pagatuna Leiraba Bangladeshi Masa Muhammad Ramzan Alibu Wang Pahong Zatavada Mahaki Aadhaar card Ase Hafiz Salaturgi Dukanasida Aran Bamongda Sem Sabani Havasi Kamungambari Namkibani Haujik Hafiz Salaturgi MS Mercy Travel Agency Asi Sil Toksinduna case Ama Lokatle Amadi Pangpham Thokpa Serak Singh Piragani Manipurda Leiba Aadhaar card processing center Singna Aran Bamongda Aadhaar card sem sabi thabak tawbiganu karigumba tarumba thoklabadi aingi oiba action lokalkani haina DIG na makhatana phongdorli Government na thajaba thamraga outsource tawba thabak khra laye asigumba Aadhaar processing center gumba private agency da trust leiraga outsource tawbani madu masigumba document piri basi It's a very important document. Masigumba document piba matam sida asigumba illegal thabak si tawganu haiba si appeal tawningi. Age gumba change tawge haiba maming anoba enter tawge haiba address gumba change tawba any document issue tawba matam da Aadhaar si fajana verify tawra tawbiu haiba si appeal tawningi. Maduna dadi ekoi chap chana Hafiz Salatur da lokhat pa legal action kumna atokpa da su lokhat kani haiba si appeal tawningi. Chaliba tha asigi tang anida Mumbai da pangthokhiba national level Dettol Health and Hygiene Olympiad Quiz Contest 2022 da ahanba manal lawruknabi Little Flower School da class 6 WB thanga Khunjem Lekai dagi Laisram Nandakumar IAS amadi Laisram Ongbi Namoijam Sonika Devi anigi masanupi Laisram Solona Devi bu thanga Khunjem Laikai da Leiba Children Model Academy CMA Thangana Harautam Okre CMA campus da Pangthokhiba Thoram aduda Thanga SG MLA MSPDCL gi Chairman T Robindra Singh Moirang Multipurpose Higher Secondary School gi Principal W Ibumsa Thanga Higher Secondary School gi Principal B Prafulo Sharma amadi Loyalam Public School gi Principal su oiriba United Association of Recognized School Manipur gi President Laisram Joina Thoram Pusingona Saru Yakhi
थोरम अदुदा MSPDCL गे चेयरमैन MLA T Robindro na phonu kibada angang haibasi ningthadagi khangi haiba hainaba ipa ipugi paru leiba adugumna selona na India gi yamlaba mairoi kaya bu maithiba pidana mahaki hai singlaba wakhalona Manipur gi mingset purakpa asigidamak mahaki lakadaba tungi punsida masidagi henba mingset kaya puruktuna Manipur hena sakta pangambo orisanu mahakumna tungda awulak liba mairoi singna kan honaduna Manipur sana khonaba amadi art culture na sakta pagum sakta na honasi haina makatana phongdoki thanga kendrigi mihut amoina ayakna thamoi sengna ai praja mayam gi mot chilaga isan pi salona sibu ayakna congratulate tawjari aduga hainai morning shows the day domai tawdana ngasi isan pi salona sina magi angan ba pusi gi ayuk saista mangon da yarum leba akunang thakan ngaraba adumba lalok singi pukai mayam lairam ba se masina takribsine kai tae habada magi matung tabrasu magi punsi gi matung tabrasu mana achoba achievement kya por aga ko thang remdam sibu malemda saktak ba ma so chodna ma to kani haibasi masu aga chet thaja balai haibasi ba ya man thamjage Manipur lenga ki PWD gi makhada chaliba sahi sida semjin sajin bagi thabak paikhat laga mathang sahi January tha phawi manungda sembalosin gadaba kombi kendra gi manungda leiba lambi nipan kendra sigi MLA Sanasam Premchandra na ngasi koin satuna yengsin khre yengsin khoskat aduda PWD gi 5054 plan 2021-2023 gi makhada semgadaba lambi program sing napat IVR kilometer ani IVR ga Moirang Kumbi Road amasung Naudakong kilometer ani Ithai Kuno Government High School dagi athokpham mapa kilometer ani Nganukom Government High School dagi Dulan mapa kilometer ani Dasmik Kun Pengba Farm dagi Gelbung kilometer mari Khojiman Tabi dagi Laingobi awang Layan Ngobi awang lekai kilometer amaga makhai Saubi mapa dagi Setupur Dam kilometer point Dasmik 10 Borayanbi awang Salam Road mamang amasung maning gi kilometer ama koin satuna yengsin khongchat aduga mari lenana MLA Sanasam Premchandra na phonu khibada Manipur semester NBNL singbalengak sina leibak si sakhotpada yamna maru oiriba lambi thong semnabagi paikhatpa thorang singi saruk ama oina kumbi kendra gi su lambi nipana si yauri lambi singa sigi marakta amukta su black topping tawdriba lambi yauri masi chaliba sahi sida black topping loiraga semjin da loiduna miyam da khusinaragi ni haina phongdokhi yengsin khongchada da BJP kumbi mandal gi president Seram Angosna PWD gi AE Tinguzam Santi Kumar Pradhan Potsangbam Baleshwar official sing amadi kendra gi miyoi kyasu saruk yakhi koi yamna kuina matam kuina mafam sida black topping habsi koilas ki lambi si urakta adra hantaki ano programel si lakpada koi laknina the department ki missing na amadi lairi ba thau subi gi contractor sing na quality mental tauna suba aduga loina na ai mai sa sing da so inam ku so haijari magi area da thau suba lakum matam da moina suri ba thabak tu Paribra, Patribra, Hibasi Yanga, complaint of Mugai, and the Tabak Suba Loy Kanda, complaint of the Yarway. I don't know my session, a mamma, I was simple scenery. The Hadi Batabasin, and I'm Kusan Hajari, but I'm not too prepared to Zanari Pokimunda, Antaki, Saliba, and then December January Sinun, complete way now. And I'm once again. Sagam Davigi Khungang asida later laiba nomun suraga sajaba miyoina hena leiba macha masusing mahi tamhaning labasu ngamdabagi awaba kaya mayok naribasi kharamakei kohonnaba mahi masing lamda phagathanaba miyamga khusamnarga kanna honagani loinana sangam dabigi leiba primary school asi hingathanaba asang mapunamak magna puthokani haina sangam dabi gram panchayata pradhan mirep oina Tawriba MD Kumaruddin Fongdorokli Waham se Kumja 2023 da Pangtu Kadoriba Panchayat Mikhalda Sangam Dabi GP da Pradhan Mirep Oigadoriba Social Worker MD Kumaruddin gi Election Management Committee na Senduna ngasi
Gram Panchayat adugi Ward number 2 gi manungda leiba sangam dabi makhagi Thawal Mayum Lerak Jama Masjid Road amasung Central Masjid Road ta tongan pangthokiba miyam gi bampham singda mahana phondokhibani Kumaridina makhata na haikibada laikai miyamna mahaku nuksibiduna miyamgi thabak taunaba mahaku puthokpiba ase mahaki punsina leimo khai singbang amloido laman tonsinjare mangna tawkhiba singda pendaba ningba thungdaba kaya ama leremlagasu makhata na miyamgi damak miyamgi minungsigi thawjal adu thamoida thamjaraga thabak tawkhigani haina mikhal thengnana ba thorakpani hainasu mangna phungdokki Diwali Eve Prime Minister Narendra Modi Uttar Pradesh ke Ayodhya da leiba Ram Temple sagat leiba aduda saruk yagani hairi Ram Temple sarnaba 2022 da urep yung tamkhrabagi matungda Prime Minister Modi na mafam aduda lakpa ahanmani hairi Sarju Turel gi torban da leiba Ram ki pairi da pangthokpa leisure show amadasu Prime Minister Modi na yengadori show aduda animated tableaus amasung Ramlila tableaus tarmatho utkadori Ayodhya Divisional Commissioner Navadip Rinwana Haikibada Ram ki Pairida volunteer listing kunithoina Thawai Lak Tarak Manga Thangani Prime Minister Modi na Ayodhya da thunglabada Uttar Pradesh ki Chief Minister Yogi Adityanath harau tamna okay Ngasi ayuk pung 3:30 tabda Delhi da Air Quality Index AQI sani ga yankhai ga mathoi oike masi air pollution oinadi aphabunate adum oinamak sai threat ki oina Diwali no waling de lokhiba sang gi oribadi ngasi gi sina fari hairi Central Pollution Control Board CPCB na piba reporta haukiba sahida sahum ga taramari lisingani ga sumna kundana sani ga mawdra ga taruk lisingani sumna tram pandana sani ga marfu ga taret lisingani ga sumna tra ga nipan dana sahum ga kutha ga nipan aduga lisingani ga sumna tra tretana sahum ga sumna ani amasung lisingani ga sumna tra tukana Samri ga sumna mari oike hairi hayeng ni thokwa numita Delhi gi air quality afabo oiroi hairi mathangi numit lewa poko numitana hena sathigani haina mangjong no phangdrok ni Delhi da oigiba air pollution gi sang si sa da tramar gi traimpan phawsi slow transport level wind speed nani aduga lisingani ga sumna kundadi farm da mai thabagi maikhuna sa da kontrain thoi uhen khibani 0 dagi yankhai phawuna AQI da Afabani Sani Sumna Amadagi Sahum Pavana air quality Hantabani Hairi Sanami Pauda District Sports Association Kaksing Sinduna Satrakiba Trama Pansuba Kishore Kumar Memorial First Division Football League Tournament 2022 winner LMLCC Lamudon Oikre Nasi Lamjau Playground Pangtokiba Football League Loisinba Ginumit Aroiba Mesta LMLCC Langwidong amadi SDO Palen anina sanake maduda LMLCC Langwidong na SDO Palen bu panjal taruka amada maitiba piki LMLCC ki panjal singatu jersey number 10E Birendra Kumar na match ki minute tarang nipan humpuga mathoi humtrang manga amadi marfu ka mapan satpada aduga jersey number 15S Kaiku Maitaina minute humpuga taruk jersey number 9Y Avinash na minute marpung nipan chapter sankibani SDO Palel gi ama tangar pa panjaladuna jersey number 11 KH Devraj na match ki minute nipug nipan chapda sankibani hojik aroibada moroi pa ahnu bijari maitai na maset targa sonthaki matamda Manipur su maset tan kai khigani haina Chief Minister N Birena haikre lengak na yu yonba sungba legalize tawgi warep ki mayokta Mantakta wakat infam chatakre Aadhaar card processing center singna aran bumongda Aadhaar card same sabat tawbigano haina DIG range 2 Warngam Ningsena Hongdokre Loinana Tramapan Suba Kishore Kumar Memorial First Division Football League Tournament 2022 ki winner LMLCC Langwidongna oikre Ngasigidi image problem sanuk saba matang se loijari myambu amukona khudumjari